Lona yadaba maongda pairiba Khutlai shing surrender Tourakkadabani Haina Convenor Numit Nigi Matam Thakhiba du Tenmalli meeyam wakhal tahannaba matam khara henna pigadabani Haina COCOMI Women Front ki Convenor RK Tharaksana phongdorakli. Hiramasiga mari lainana ngasi lampel pata leiba COCOMI ki office ta pangthokpa pawgi mifam amada wafam asi phongdoladuna RK Tharaksana hai Lona yadaba maongda pairiba Khutlai shing surrender Tourakkadabani haibagi appeal asi tawdringaida karigidamak khulngakpa sing thoraktuna Khutlai paikribano haibasi neinaba chungani kumjali singani kulhumdoigi metang ahumdagi hawrakiba irang asida yum kaya mai tharakpa amadi miyamgi punsi kannabagidama khulngakpa sing asi thorakibani haujiksu Manipurda thokliba lanasi loishinba natri phibam asida lona yadaba maongda pairiba Khutlai shing surrender Tourakkadabani haina Manipurgi Convenor Numit Nigi Matam Thakhiba asi Tenmalli Khutlai shing surrender tawdringaida khulngakpa sing yauna meeyam wakhal tahannaba ama changi masida district singi DC SP amadi tongan police station gi OC singna khulngakpa sing wakhal tahannaba thabak paikhatkadabani starasida tangdulaitaba hanjilaknaba mari lainaba singna paikhatliba thabak thoram amadi paikhatkadawriba thorang khudingma khulngakpa sing amadi meeyamda sengna khanghanaba wari sagadabani phibam asi taraknaba khonabada Numit Nigi Matam asina yaroi ahianba matam khara piba tangai fade su chanariba kuki militant sing hauji makoina lairiba mafam sing thadoklaga chatkre natragana makoigi bunker sing laitre haibagi wafam su khangdri haujik lairiba phibam asida aikoigi khulngakpa sing su chamamnaba phibam amada lairibane nakalamaromda Convenor na Khutlai shing surrender tawraknaba haikibagi mathangi numitta Central Security Force ki personnel singna khulngakpa kaya fagalakiba adu yaningde Central Security Force ki thawong aduna miyam chamamnaba phawhale Numit ni ngaidana lauragliba khongthang asina miyamda chingnaba supokhanle maramaduna taha thabak tawbiganu miyamgi wakhat taraga thabak tawbana pumnamaki afaba oigani haina mangna phongdokhi Amaromda Tharaksana makha tana phongdokhibada Manipur Legislative Assembly asi suspended animation da leiringai manung asida ruling gi legislator singna athubada miyam gi lengak amallingnaba khonagadabani Majority oina leiriba BJP na karigidamak lengak semba ngamdribano haujik oiriba political gi phibam asidi phammunabadagi thokpani haina Tharaksana makha tana phongdokhi koi governor na 7 days kak matam pirakanda koi dumai tong flight tinglo haibase masida akoina kitang 7 days si kitang Tenmalli maram di kaino haiba matamda akoina lairiba situation sida lan si loire natraga loide haibasi kanampo haiba ngamde even government na su adungare governor na su dungare masi loire haiba natri loina na ba loisana ba honagi haiba gi processing ji lairi sida akoi concern oriba akoi district ki SP OC aduga lairiba official singna akoi satana kungang da akoi huji kunnaiba adugumba region sing de lairiba sa singna mayum makai thadoktana kunngakna leijariba singse makoi da phajana convince tabina wakhal tahalla kanda simain togodamni normal si porangna ba koi hona gani kon haibadi lairiba kunnakpa singse moi ngangning dana ngakpa nateba adoraga di kunja sing natraga mafam duda lairiba mi singduga official oiriba OC khatro aduga DC sing SP khangdi ani moina gyan tana ba wari watai sana ba mahana changmi haijabagi wane